ngasi numida waram phongkiba tungan tungan ba Manipuri siphongsing amasum thokkiba thawdo athoksingdagi maruebi i pausing mayamna thamjagi ahanbada kanglaipak ki mairadagi lakhasaraga akham Ramachandrana laikidabda pripak prona awaba phongdurakli ngasi Manipur amade Myanmar gi ngamkha ki mapam amada apunba yawoloisingi lanban amada ngaksenbagi santri thawdang pangthoklingaida khanghaudra nongthaktagi akha arau lightning taslakpadagi Eikhoi gi nungshiraba marup second lieutenant akham Ramachandra Elias thoiba se kunthraga mathu apapu lekhidraba e Lalit Chan laifam urkhul ngasi ayuki pungja pung manga ga minute kunda lekhidre haina aina thingraba People's Revolutionary Party of Kangleipak Progressive ki assistant publicity secretary L ningsingbana khuyek piduna thadorakpa chirolamana haidi Cherola sinhai marup thoiba mikha pon hinggadabagi sarup ningtam lanphamna thawai thajagi haiba wakhalonda kumja English nganiga nipa November thara party di yorokduna English nganiga mapanda Red Army gi kunthraga thare suba base ta wasak loduna party gi base ani base base mari da thamoi sengna thawna leina ingna tapna thabak ta silhau thidana thawdang kya lobiramba nungsijaraba maruni Marup na laikidabada party na thamoi suna awaba phongdoksadi loinana marup ki imung manung gi awaba da su party na sarug yazari haire na su pausta pali atopa atien ma paukrana Chusampur gi khulai kya fagali Chusampur district ki es honphai amadi lansing manbi da ngarang security force na thibu hum gi thabak sa thabada 9mm carbine machine gun amaga machine ama 12 bore SBBL nungwe ani improvised motor Fampi gun ani amadi kapi yareba nungoi maru taret phangmangam khri hari amaram nanga se pung taru makhai dagi nipan ga makhai phaw Thawal district ki Lilong police station ki manung chanba White House sing gi akoiba mafam sing la sata ki ba operation da khulai pai bising na losin duna thamlamba khulai kya fogat pangam ne hari police dagi phangwa paw gi matung ina fogalaba khulai sing adudi magazine ga loinana SMG carbine ama single barrel ama ball action rifle ama Chinese hand grenade ani 36 HE hand grenade ama revolver 6 round ama amasung 2-inch mortar shell ani SLR magazine ama smoke grenade ani SLR magazine ama assault rifle magazine amani hari Phagalaba polam sing Lilong police station khusna kre hari nakala marobra national highway kuntraga taret amadi ani dagi posai purap gari kunga mari amadi sahum ga mapan akan section thorang loina Imphal yorakre Masiga loina security ki section thorang lokhat poina tuan mafam chamaga kungo humdoida checkpoint sing hangdokhi baga loina singna bamiyoi maudraga nipan gi mathakta wohang pong sataki adumapu thoina mi phami pungi pauthi leiti haina Manipur police control room dagi thadorakhiba chirol amada khangalakli atopa paw madana zari da pandunu lairamba gari sing Imphal thadokre Haukiba June Taruk hauna Zeri Bam the Tokliba Lana Sinamaram Oidan Imphal Tokadaba Tuan Polam Sing Pusilaka Gari Singamadi, oil tanker Loinana, gas bullet Gari Singasi, Ayuktagi Imphal Gidamak Zeri Bam Tadokre. How's Zeri Bam the Gari Amata Panduna Lehodre? Okino piecing the Zeri Bam Lambi Pading the Atingba Piduna, Gari Topa Yad and Leramba Dugi Matanga, Romay Nagagi CSO Sing Asawat Haudang Loduna Zeri Bam Lambida, Gari Satok Sintawada, Atingba Amata Piba Yarway Haina. Lambi tingliba kangbuga wakal taminaba purakpadagi apan bamata yauduna Zeri Bamda panduna leiriba tuan polam sing pusilakpa gari sing asi Imphal thokibani loidana makhatana lambi asida gari satok sin tawud atingba amata leireroi hadi atopa pawmana mitai ni ST list sandanabagi matangda MP Dr. Angomsa Bimol Akoi Zangu unaduna wari sanakre Wal Mitai Council WMC gi chairman Haikruzam Nabasyam WMC Manipur Unit ki President Urikimbam Kunjok Executive Member Elangbam Brajen Kumar Ahong Sangbam Diren Singamadi WMC Women Front ki President Urikimbam Mataulaibi Publicity Secretary Thingbaijam Sushila Haribo Official Miyoi Taruk Asina Ngarang Nauna MP Oiraba Dr. Angomsa Bimol Akoi Jambu Maki Mayumda Unaduna Nungaiba Pongdok Pagaloinana Mitaina ST lista Sannabiki Matangda Mapung Oina Wa Kanaki Haina Wal Mitai Council ki Secretary General Yambem Arun Mitai na press Thadorakpa Chirol aman haidi Unabadura Dr. Bimol gi matungina Eikhoi na Manipur gi integrity kaidana thamnaba honabada Mitai na ST oibana asauba mating oigani masum singtam ani gi marakta nungsinabagi sangu wanglakani maramasina ST gi wapamasi hana pangthokadaba mangna taaduna leiraba thabak amani haina phongdokhi
Unabadu WMC ki maikaydi sahi helaglaba sin Kuki narco theoristna Manipur sathariba thawong ki matangda parliament ki mifamda Dr. Bimolna mayek lana thamgani haibagi thajabasu WMC na Dr. Bimol thamlakhi haiki zariba na thokliba thamoi sokngai oiba wathok asigi matangda akhanaba miyeng sangbinaba haijabada Dr. Bimol na MP ki wasak lawa loiraga hakthengna zariba na satuna yengshinabagi apamba phongdokki hairi Aroibada Manipur ki luraba tanjasida WMC na laibak miyam amasum laibak ki dama kathokduna thabak tawbiriba CSO singa khusan maduna mitagi AS digi ihoksida satminanabagi apambasu phongdokhi hairi atopa atien mapau khrani school gi akoibada hidak managi polam sing yondanaba khongcha chakre wall no tobacco plan ga mari leinana Sangai Youth Tobacco Free and Education Organization Sindunanga si Wangkai High School gi mairui singna campus ki akoibada lone yadaba mong hidak mana maiko gi polam sing yondana ba paujal puba khongsat ama sakre organization asigi co-founder cum president Premjit Thokson hai Sangai Youth Tobacco Free and Educational Organization si state tobacco control cell gi partnership makada lebani ngasigi paujal puba khongsat asi district control cell Imphal East ki puna sinduna pangtokki bani educational institutions singi akoibada fit sahungi manungda leiba mafam singda hidak managi polam sing yonbi yade habigi action singba kya gi matang wafum kya phongtokki amaromdana akan mamongda Manipur nong suraba yai Nagaland, Manipur, Mizoram, and Tripura, the Ngasi Akan Mamona Nong Suraba Yai and Indian Meteorological Department, IMD Nahidi. IMD Gimatung in a Lakuturi Numit Mangani Shida, West Bengal, Sikkim, Assam, Meghalaya Amadi, Arunachal Pradesh Nong Suganhidi. Nakalamorom, the Kerala, Karnataka Amadi, Gawas Akan Mamona Nong Taganhidi. Gujarat, Maharashtra, Lakshadweep, Andhra Pradesh, Telangana, Tamil Nadu Amadi. Ponduseri dasu lakuduri numit mari ne sida akhak arau loinana nong sugani hari makasa thrak poina paunin kholgi editorial myam the special content moina myam na thamjage sin ga khut ka manasi haujik thokli ba lan asi sahi ama mapung pha khraba phawda santi gi lambi da lakani haibasi udri lan sin mara moiraga lamdam si gi miyoi kya relief camp na sangjapam lauduna hingbigi mahau phawdan lairi Lansi Lucinana Bahonavada political dialogue amasang Yavisi, Akhangai singna magi mot kya funduk narakliβini. Adubunga sipawa state legangna Lansi Lucinanaba Karitabak Pekalabagi Havisi, Hungary Buwangwadi. Lansi Matam Asuk Sanga Satarakani Havisi Ahan Badadi Taznaramdi Adubu, Kuki militant singna Hoki Basahigi, me Ahumdigi Mite community the Atamnan Hingsagi Tabak Kya Satarapadagi, Mite Sing Kang Bangambagi Wang the Lakpadagi. Lanje narak tu relief camp sangjapam lawa taki thokliba lanchi the center legana tong sinduna Kuki militant singna tawning bada tawbak ngambani habisi punamang na khangnaraba amadi ngangnari buwa khamni haujiksu Kuki militant singi asengba tanja yenglaga mitegi khulkya da numai kap sinduna landabagi thabak sathari Kuki militant singna landarakpada khulngak pa singna thengna duna lakli Kuki militant singna taliba makoi ki weba separate administration center legana hekta pigani Haibasi Tazavigi Wang Badale, Madam Sina State Legana, Center Legata, Kari Tabak Torom Pekat Yavigi Haibadu, Kanana Nagadabani, State Legana di Tuan but Lansi, Lucinanaba, Kongtankia, Hotnerangani Adubo, Madu Miamna, Kariamata Kangamdi, Landi Tokri Adubo, Lucina Bigi Wapam di Haibangam the lady. Serakshita political party Singna, Masinda, Iramdam Sikandabi Yadi Haiduna, Masinda di Wazau Kyangangli. Matang shida haining libadi thokliba lan shida politics tawbagi mahut singa khut ka manaraga santi laiba ama mahok sagumna lehanna bo hona si haiba pauning khol pauksig editorial ma'am special content moina ma'am na makhata na thamjari makhasa tharak poina to papaumna handbook of philosophy ko lairik phongkhre kosem gi makhada class tiap tamliba mahiroi singi damak mahi tambada hena khudong sanaba Handbook of Philosophy have a lady ama Haunabi Matung in a Fongdokre. Major Kuldaliba Manipur Press Cup ki Tangjing holding a sipangdoki but Lyric Fongi Taramaduga Madi Ladana. Lyric Adubu Putokliba, Johnston Higher Secondary School gi Senior Lecturer Dr. Longzam Retendra na Fongdokibada. Kosiam na Piriba Syllabus Asimairuish in the Kudongsa the Bakia Ting na Bamaram Hausik Tamliba Lyric Mangasi Punsilaga Sahi Taruklom Sangna. Hotneraba matung Handbook of Philosophy have legacy puthokpa ngamani
क्लास 12 की माहिरोइसिंग तमलिबा लाइरिक मंगा लेबदा यामद्रबदा लुपा लिसिंग अनिदगिना लिसिंग अनिगा चंगारोम संगनी लोइदना इम्फालदा फंगदबा लाइरिक सियावरी अदुबो हैंडबुक ऑफ फिलोसॉफी हारिबा लाइरिक असि अहोंग ममलदा सुपनतंगी लुपा समरिगी यंखैदा यूनिट अमदगी तरा फावबा लेदुना मल्टी क्वेश्चन आंसर अमदी ममांगी परीक्षा यावखिबा क्वेश्चन सिंगसु यावरी एमए तंबा फावबदा क्लास 11 अमदी 12 की फाउंडेशन यादबना ngasi phongliba handbook of philosophy lairiga sina mairoi singda asoba kanaba ma piragani habiga asetpa thajaba phungdokhi atopa pawmana tentang mayamna thamjagi pokpudagi siba phawgi thoram singda honglakliba masat ki matang workshop pangthoktuna khananai nakhre pokpudagi siba phawgi thoram singda honglakliba masat amadi masina khunai gi sitmilon piriba saithing haibi hiramda nominini chathagada workshop ama Manipur University gi Manipur Institute of Management Study MIMS की auditorium नंगसी पांगथोखरे Organizing Committee नुमिनिनी खननैनबा मिफामना सिंदुना पांगथोकपा खननैनबा हौदोकपगी थौराम अदुगा मरि लैनना Manipur University of Culture की Vice Chancellor पाउनम गुनिंद्रोना फोंदोखिबदा मालेम असिदा लैरिबा मियोइसिंग पोकपदिगे हौना मियोइबा मना लैतबा मतम अदु फावबदा थौराम क्यामा पांगथोकनरि मसी मागी सनबी मतुंगिना पांगथोकनै पांगथोकलिबा थौरमगी सरुक मवोंग अदुना करंबा जातिगी सतनबिनो हाइबा मियामना ताहि अदुमपु मणिपुरगी ओइना हाना सतनरंबा कयादगी नथैरकपा मवोंगदा थौरम क्या पांगथोकनरक्लि मसिना इसागी सतनबी मांगसिलकपा खकनतना सतनबी ओइना ओंथोकपा मरमना लमदम असिगी सतमिलोन असोबो सैथिंग अमा पिरि असिगुम्बा होंगलक्लिबा कया असुबु खननैनदुना कल्चरगी वांगबा होंगलक्लिबा अहोंगबसिंग कन्ननबु होनाबा हाइबिसि तंगाइ फति मसिगी थौदांग लौदुन हिराम असिगी मतंगदा खननैनबा अमा पांगथोकपा हाइबिसि ममांगथक्तगी पांगथोकलंबा थोकलबदि परंपरागी मसत्ता होंगलक्लिबा कया असि हेना फबा अमा ओइरमगनी हाइखेनसु पाउसता मखातानसु पलक्लि मखासा थरकपने कंगला पाउदगी अतिनबा पाउ खरा म्यामना थमजगी सस्पेंड तौखरे आसाम की खटखतीदगी पोचे पुदुना लाकपा ट्रक अमा खामदुना यूनिफॉर्म सेना पुलिस की डिसिप्लिन कायबा थबक सथरंबा मणिपुर पुलिस की एएसआई मंगसी थबक्तगी सस्पेंड तौखरे थबक्तगी सस्पेंड तौखरब एएसआई अदुगी ममिंग एस चंद्र कुमार कौवी इम्फाल ईस्ट डिस्ट्रिक्ट पुलिस की पर्सनल ने हौजिंग इम्फाल वेस्ट CDO दा एटेच तौरगा लैबने मांगना ngarang ड्यूटी लुरबा मतुंग मयुमदा हनखिबगी लंबीदा आसामदगी पोचे पुरगा लाकपा ट्रक अमा खामदुना तवैदबा थबक तौखिबगी थवंग ड्राइवर अदुना वीडियो नामसिलगा सोशल मीडिया रा थादुरखिबने वीडियो अदु वायरल ओइरकपदगी इम्फाल वेस्ट की टीम अमना छिगलुबदा एएसआई चंद्र कुमार ने हाइबा खंगमगम लखिबने माग आसाम पुलिस एक की मतुंगिना थबक्तगी सस्पेंड तौखिबने हाइरि अतोप पावमना कुकी सिंगना नरोल सगलकपा थोंगी makhong ani isauna sendakre state lenga ke thingu laina Kuki singna shero maningi ti molnom phawduna sialiba Manipur tural mathakta saganaba honariba RCC thongi makhong ani handaki ising isauduna amanga da thonkre adu thong asi sagana bagi dama hegat kiba makhong taruk amadi adumak tekta kaiduna leidi hairi panmaya badi sandal district ki DC na sayesigi Mars kunga mathoi sabi yaro haiduna athing matamki अदुबु मखातना थोंग लेप्तना सगलकपगी पाउ फंगबदगी सही मे कुनगो हुमदोय अमदी कुनग तरुक्ता कक्सिंग डिस्ट्रिक्ट पुलिस संडेल डिस्ट्रिक्ट पुलिस जान डिस्ट्रिक्ट एडमिनिस्ट्रेशन संडेल अमदी सेंट्रल फोर्स की अपुनबा टीम अमन हारिबा थवोंग असि लैंगाक की अयाब यावदना साबि यारोय हाइदुना थिंगदुना लाखिबनी अथिंगबा थमलिंगै सेरक था असि तराक हुमदोयदा BRTF की गाड़ी अनिद यामलबा योर अमदी मसाक मतुंग क्या थोंग असि सानबा पुदुना लाकपदगी उमाथेल मियामना फारुबदगी असौब इरांग अमस थोकिबनी मरामचना सिदोक्तना लरिबा थोंगी मखोंग सिंग असि लैंगाकना अथुबो मतमना सिदोकपिनबा माइकै क्यादि अपल तोरखिबसु लैख्रबने हाइरि मखासा थरकबा ओइना तेंतना कोरंगनबा खुमरा थगलपा अपडेट अंगतंग म्यामना थमजगी ऐखोइ खंगी ऐखोइना लैखिदबदा ऐखोइगी इमुंग मनुंग वहौगनी अथौबनी हाइदुना लै साइगनी था फाबगा ऐखोइगी मंगफम नापी सोंजनखिनी थेलंबा फोटो सेगाइखिनी तबना सुम काउखिगनी अदुबो पोकनाफम इमा नाकपु नुंसीजबना पुनमक्से नसासिंगना खंगना थवाई पमुदना थेंगनजरिबनी हाइबा वाफमसु कोरंगनबा खुमना सोशल मीडिया साइट ओरिबा फेसबुक ता फोंदोरक्ली अदुगा हुजिकोइनादि मयाम पाउ सिमतांग सलुशन जरगे मसु मयाम पुना अनौबा अपडेट नेमिनसी